College of Food Technology CAU Imphal dagi training fangkraba internally displaced person IDP singna University asige food processing a pilot plant ta sel tingdana mana saningba value added products sing sabagi khudong chaba pi bahore hojik so entrepreneurship through value addition for IDP in Manipuri makhada lamfel pata laiba CAU NEC model farm ge food processing a pilot plant ta IDP singbu tangkak naina value addition ge training chathare training ase directorate of Extension Education CAU College of Food Technology CAU amade ICR National Institute of Biotic Stress Management Raipur ahumna punna khutsamna duna chathabane training asiga mari laina College of Food Technology CAU Imphal gi Dean Professor NG Iboyaim Singna training fanglaba IDP Singna raw material khak puraklaga machine amade electricity ge charge yaudana plant asida pothok puthokpa yagani haina pauje lakhe Dina Sinamakatana, training asida entrepreneurship ki wakalon laiba IDP singi marakta, food processing da entrepreneur ama oiba yai haibagi wakalon pinaba pangthokpani, training asida apikpa yum da sem jabayaba, papar, pickle, candy, ginger amadi garlic paste, potato chip, kabok na chingba sem saba tambiri, masida college asina, raw material amadi machine singbagi asangba sel puthokpada natana, grinding machine, sealing machine amade weighing machine na chingba input mayama maso trainee sing the lem na piri trainee sing na ngamjaba pothok puthokani haibagi thajaba lai loina na farmer sing dage pochai lauraga processing tawduna value haplagade hingba ngambagi lambi da lakani haike IDP sing na punsilaga thabak tawraklabade university ge maike dagi piba yaba acho machinery sing pinaba scheme su paikhatkani haire tangkak nai na chathariba training program asida Hojik Faubugi Oina IDP Chamaga Home Futara Rom Ningtina training Fangbangam Crack. University na amna open noina sigi pilot plan si muida free da paisa amta charge tawdana season na ba mongda season na ba yana ba khoi sibere sigi matungina ko moi se choidana mak yumda hangi matamda asa masagi pothok ngamjaba amasu tawga ngamani khali hai amaram di food processing hai basi raw material ja khoi thokse bane farmer ne puthokse bane adugi farmer gi do contact tawraga moi gi raw material da khoi process tawraga khoidana mai khoi moi si value addition tawraga di moi gi hingba ngambagi lambi da lakane heba masa na sajaba yana na ba khoi na set amaso ko na pizari is the grinder machine adagi sealing machine weighing balance amadi paper making kit si ko na group ki oina ko da piri amadi input khara so hogdokna bagi oina ko na pizari ba Training program asida saruk yariba IDP singna sigumba training program ama makhoigi damak sinbiba asida apenba fongdorakle loina na training ningthizana yauduna chinjakta value hapchinba Hairabanina processing amadi value addition gi sinfamasi makhata na chatha haninge makhoigi awada passing laina na bahotna bada lainga ki maike degi sumitiang changbiu haina su taksilakle Handaki sigi saroina nimir humnigi training program pi basa duki mati akoida kana ba pi khangam daba kaya ma su khange sa base koigi ginger garlic paste sare kabok muri sare candy semba gi koi haiku gi dai sorfon gi potato chip kisu saina saba herong akoi makhata na dum isana dum sajarage haina khanjai leibadi ngamoi akoi isana do akoi da bateng panghaning badi lei da tammi mayam je loi hairani semba saba aduga yumda akoi group se group se sara yol je jo hainare kasigi budi akoi sarna papar sembagi kaino khara de pibi ne haiba ado akoina semning iba mayam ji mechin jing loi darkar oi banina apa nga ta karamba pirak toino khande apiba do dum pami wat pa nga ta oi re banina